ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯅꯨꯄꯥ ꯀꯥꯏꯅꯔꯕ ꯅꯨꯄꯤ ꯑꯃꯅ ꯗꯥꯏꯚꯣꯔꯁ ꯄꯥꯔꯇꯤ ꯄꯥꯡꯊꯣꯛꯇꯨꯅ ꯗꯥꯟꯁ ꯇꯧꯕꯗꯒꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯈꯝ ꯊꯦꯡꯅ ꯁꯥꯎꯅꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯑꯉꯛ-ꯑꯉꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯊꯣꯛꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯨꯄꯥ ꯀꯥꯏꯅꯔꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯗꯥꯏꯚꯣꯔꯁ ꯄꯥꯔꯇꯤ ꯄꯥꯡꯊꯣꯛꯇꯨꯅ ꯑꯉꯛꯄ ꯐꯪꯅ ꯌꯥꯝꯅ ꯄꯦꯟꯅ ꯗꯥꯟꯁ ꯇꯧꯕ ꯚꯤꯗꯤꯑꯣ ꯎꯔꯨꯕꯗꯒꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯈꯝ ꯊꯦꯡꯅ ꯁꯥꯎꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯖꯤꯛ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯗꯥꯏꯚꯣꯔꯁ ꯇꯧꯗꯨꯅ ꯀꯥꯏꯅꯕ ꯍꯥꯏꯕꯁꯤ ꯌꯥꯏꯐ-ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯗꯥꯏꯚꯣꯔꯁ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯨꯟꯅꯥꯏ ꯑꯁꯤꯅꯁꯨ ꯐꯅ ꯂꯧꯅꯗ꯭ꯔꯤ꯫ ꯗꯥꯏꯚꯣꯔꯁ ꯂꯧꯈ꯭ꯔꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐ ꯑꯃꯗ ꯍꯤꯡꯕꯒꯤ ꯃꯍꯤꯡꯁꯤꯁꯨ ꯌꯥꯝꯅ ꯂꯩꯕ ꯅꯠꯇꯦ꯫ ꯗꯥꯏꯚꯣꯔꯁ ꯄꯥꯔꯇꯤ ꯑꯗꯨꯗ ꯅꯨꯄꯥ ꯀꯥꯏꯅꯔꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯕꯣꯂꯤꯋꯨꯗꯀꯤ ꯏꯁꯩ ꯑꯃꯗ ꯑꯉꯛꯄ ꯐꯪꯅ ꯗꯥꯟꯁ ꯇꯧꯈꯤꯕꯅꯤ꯫ ꯗꯥꯟꯁ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯀꯨꯝꯃꯩꯒꯨꯝ ꯌꯦꯡꯗꯨꯅ ꯍꯔꯥꯎꯅ ꯈꯨꯕꯥꯛ ꯈꯨꯅꯈꯤ꯫ ꯗꯥꯏꯚꯣꯔꯁ ꯄꯥꯔꯇꯤꯗ ꯁꯥꯊꯦꯛ ꯇꯝꯕꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯇꯨꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯄꯦꯟꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯄꯒꯤ ꯀꯃꯦꯟ ꯀꯌꯥ ꯑꯃꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯄꯤꯅꯔꯛꯈꯤ꯫ ꯀꯃꯦꯟ ꯑꯃꯗ ꯅꯨꯄꯥ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯗꯥꯟꯁ ꯇꯧꯅꯔꯕꯗꯤ ꯂꯨꯍꯣꯡꯕꯒꯤ ꯆꯠꯅꯕꯤ ꯃꯥꯡꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯗꯥꯟꯁ ꯇꯧꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯀꯃꯦꯟ ꯇꯧꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯔꯁꯤꯌꯥꯅ ꯂꯥꯟꯗꯥꯈꯤꯕ 2022ꯒꯤ ꯃꯇꯨꯡꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯤ.ꯑꯦꯝ ꯃꯣꯗꯤ ꯑꯥꯒꯁꯇ ꯌꯨꯀ꯭ꯔꯦꯟꯗ ꯆꯠꯀꯗꯧꯔꯤ꯫ 2022ꯗ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯗꯥꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯊꯪ ꯊꯥꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯀꯤꯚꯇ ꯆꯠꯀꯅꯤ ꯍꯥꯏꯕ ꯂꯤꯈꯨꯟꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯤ ꯏꯇꯥꯂꯤꯗ G8 ꯁ꯭ꯃꯥꯔꯠꯀꯤ ꯅꯥꯀꯟꯗ ꯄꯤ.ꯑꯦꯝ ꯃꯣꯗꯤꯒ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯒ ꯎꯅꯈꯤꯕ ꯑꯗꯨꯒꯤ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒꯤ ꯃꯇꯨꯡꯗ ꯑꯍꯨꯝꯁꯨꯕ ꯇꯥꯝ ꯑꯃ ꯄꯤ.ꯑꯦꯝ ꯃꯣꯗꯤꯅ ꯐꯪꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯅ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯔꯛꯈꯤ ꯑꯃꯁꯨꯡ ꯂꯥꯟꯅ ꯆꯥꯍꯠꯂꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯅꯕ ꯏꯟꯚꯥꯏꯠ ꯇꯧꯔꯛꯈꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆꯇ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯒ ꯇꯧꯅꯈꯤꯕ ꯐꯣꯟ ꯀꯣꯜ ꯑꯃꯗ ꯄꯤ.ꯑꯦꯝ ꯃꯣꯗꯤꯅ ꯏꯟꯗꯤꯌꯥ-ꯌꯨꯀ꯭ꯔꯦꯟ ꯄꯥꯔꯠꯅꯔꯁꯤꯞ ꯀꯟꯈꯠꯍꯟꯅꯕ ꯂꯝꯕꯤꯁꯤꯡ ꯈꯟꯅꯈꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯤꯄꯜꯁ-ꯁꯦꯟꯇ꯭ꯔꯤꯛ ꯑꯦꯄ꯭ꯔꯣꯆ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯦꯠꯁꯤꯟꯍꯟꯈꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯊꯣꯛꯂꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯗꯥꯏꯂꯣꯒ ꯑꯃꯁꯨꯡ ꯗꯤꯄ꯭ꯂꯣꯃꯦꯁꯤꯒꯤ ꯑꯄꯤꯜ ꯇꯧꯈꯤ꯫ ꯁꯥꯟꯇꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯁꯧꯒꯠꯅꯕ ꯏꯟꯗꯤꯌꯥꯅ ꯑꯉꯝꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯇꯧꯅꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ꯫ ꯁꯥꯟꯇꯤꯒꯤ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛꯇ ꯁꯔꯨꯛ ꯌꯥꯅꯅꯕ ꯏꯟꯗꯤꯌꯥꯅ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ꯫ ꯃꯃꯥꯡ ꯊꯥ ꯑꯁꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠ ꯑꯃꯗ ꯄꯤ.ꯑꯦꯝ ꯃꯣꯗꯤꯅ ꯃꯣꯁꯀꯣꯗꯁꯨ ꯆꯠꯈ꯭ꯔꯦ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯒ ꯃꯍꯥꯛꯀ ꯎꯅꯈꯤꯕ ꯑꯗꯨꯗ ꯄꯤ.ꯑꯦꯝ ꯃꯣꯗꯤꯅ ꯍꯤꯡꯁꯥ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯃꯠꯇ ꯂꯥꯟꯐꯝꯗ ꯐꯪꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯆꯦꯠꯅ ꯄꯟꯈꯤ꯫ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯁꯣꯚꯔꯦꯟꯇꯤ ꯌꯥꯎꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯆꯥꯔꯇꯔ ꯑꯗꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤꯗꯃꯛ ꯏꯟꯗꯤꯌꯥꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯈꯤ꯫ ꯂꯥꯟꯐꯝꯗ ꯁꯣꯂꯨꯁꯟ ꯑꯃꯠꯇ ꯂꯩꯔꯣꯏ, ꯗꯥꯏꯂꯣꯒ ꯑꯃꯁꯨꯡ ꯗꯤꯄ꯭ꯂꯣꯃꯦꯁꯤꯅ ꯃꯥꯡꯂꯣꯝꯗ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯨꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯄ꯭ꯂꯦꯟ ꯄꯣꯈꯥꯏꯕꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯔꯝꯂꯒꯅꯤ ꯊꯥꯖꯅꯔꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯎꯃꯪ ꯑꯃꯗ ꯄ꯭ꯂꯦꯟ ꯑꯃ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯂꯥꯞꯅ ꯎꯍꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯂꯦꯟ ꯑꯗꯨ ꯍꯦꯛ ꯄꯣꯈꯥꯏꯈꯤꯕ ꯃꯤꯅꯤꯠ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯎꯃꯪ ꯑꯗꯨꯁꯨ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯇꯨꯅ ꯃꯩ ꯆꯥꯛꯂꯛꯈꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯃꯅꯥꯛꯇ ꯂꯩꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯇꯤꯝꯁꯤꯡꯅ ꯆꯪꯁꯤꯟꯗꯨꯅ ꯊꯤꯖꯤꯟꯅꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯍꯦꯛ ꯌꯧꯕꯒ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈ꯭ꯔꯕꯒꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯄꯥꯎ ꯐꯪꯕ ꯉꯝꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯔꯁꯤꯌꯥꯒꯤ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯗ꯭ꯔꯣꯟ ꯌꯨꯀ꯭ꯔꯦꯟꯅ ꯀꯥꯞꯊꯠꯈ꯭ꯔꯦ꯫ ꯆꯍꯤ ꯑꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯃꯤꯁꯥꯏꯜ ꯑꯃ ꯑꯃꯗꯤ ꯗ꯭ꯔꯣꯟ 4 ꯀꯥꯞꯊꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥꯗ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯗ꯭ꯔꯣꯟ 12 ꯔꯣꯝꯁꯨ ꯀꯥꯞꯊꯗꯨꯅ ꯃꯥꯡꯍꯟꯈꯤ꯫ ꯂꯥꯟ ꯑꯁꯤ ꯅꯥꯇꯣꯅ ꯌꯨꯀ꯭ꯔꯦꯟꯗ ꯄꯤꯒꯗꯧꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠ ꯍꯦꯛ ꯊꯨꯡꯂꯕꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯈꯠꯂꯛꯄ ꯌꯥꯔꯤ꯫ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯒꯤ ꯗ꯭ꯔꯤꯜ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯆꯍꯤ 150 ꯍꯦꯟꯅ ꯖꯍꯥꯖ ꯂꯨꯞꯄꯗ ꯌꯥꯎꯈꯤꯕ ꯁꯩꯃꯦꯄꯟꯒꯤ ꯕꯣꯇꯜꯁꯤꯡ ꯐꯪꯈ꯭ꯔꯦ꯫
स्वीडन की मनाक नक्ना लैबा ब्लास्टिक समुद्रदा 18 शताब्दी की मतमदा लुपखिबा जहाज अमगी मनुंगदा तांगलबा मखलगी यू 𝗟𝗚𝗵 बोतल 100 फंगबा ngamkhre हाइरी चौरांगना चही 150 रोम समुद्र मनुंगदा लुपतुना लैरमलबा जहाज अदुदा तांगलबा यू 𝗟𝗚𝗵 मिनरल वाटर अमदी पोर्सिनेल चिंबा यावरंबा थेंगनकी पोसकसिंग असि मतम अदुगी निंगथौदा पीननबा चटपा मतमदा समुद्र अदुदा लुपखिबा ओइरमगनी हाइना थाजनरी हौजिकसु स्वीडन की मनाक नक्ना लैरिबा ब्लाटिक समुद्र की इरोनुंगदा जहाज लाख अमगी मथक्ता लुपतुना लैरी समुद्र की लंबी असिदा थाइनदगी हौना समुद्र की हुरानबा मियोय कया जहाज पुदुना चटपगा लोइनना पोचै हुरानबा होनबदा लान कया सोकनकी मदुदा यामलबा ही कया सुलुपखी लोइनना समुद्र की लंबी असिदा 1994 की अगस्त की तारीख 12 MV नुनगहा हाइना खंगनबा जहाज अमसु लुपखी हाइरी ब्लाटिक समुद्र की लंबी असिदा लुपतुना लैरिबा जहाज लाख अमरोम असिदा ममल यामलबा पोसक कया लैरी पुनमक असि लौथोकनबा होनबदा चही कया संखिगनी हाइना स्वीडन की गवर्नमेंट फोंदोरगली अतोपा पाउदा डोनाल्ड ट्रम्प अमदी बेंजामिन की वाखलोन खेनरबसु लान लोइसिनबगी मतंगदा वारी सानक्रे अमेरिका की प्रेसिडेंट की मिखलदा जो बाइडेन अमदी डोनाल्ड ट्रम्प थेंगनखिबा मतमदा माई पाकनबा जो बाइडेन दा थगटपा अमदी नुंगाइबा फोंदोकलुबदगी वारी सानदना चही मरीरोम लाखिबा अदु हंदक अमेरिका की खोंगसत्ता लैरिबा इजराइल की प्राइम मिनिस्टर बेंजामिन नेहतानहुगा डोनाल्ड ट्रम्प का उनदुना गजा की लान लोइसिनबगी मतंगदा वारी सानखरे हाइरी उनखिबा अदुदा बेंजामिन डोनाल्ड ट्रम्पु थागल अदुना महागना अमेरिका की प्रेसिडेंट ओरिंगै मतमदा पांगथोकिबा थबकसिंगसु सिंगथाकी लोइनना हंदक थेंगनगदोरिबा प्रेसिडेंट की मिखलदा माई पाकना याइफा पाउजेलसु पिरखी हाइरी डोनाल्ड ट्रम्पना बेंजामिनबु अमेरिका दा तरामना ओखिबगा लोइनना मखोय अनिगी मरक्ता यानदबगी थौदोक अमता लैते हाइना फोंदोखिबगा लोइनना लेबाक अनि असिगी मरक्ता हेना अफबा मरी थमननबा होनबगा लोइनना गजादा सोकनरिबा लान असि लोइसिननबा खुजिन थौरांगसु यादमिनसी हाइरी मखा तारकपा पाउदा 𝗟𝗫 रोबरना मार्स प्लानेटा मतम अमदा मियोइबा लैरमी हाइबगी खुदम चांगदम फंखरे मतम कयागी ममांगदगी मार्स प्लानेटा मियोइबा जाति लेरमगनी हाइबगी अचौबा थाजबा थमदुना लाखिबा अदु अचुंबा ओइरकपा याबगी खुदम चांगदम यामना चाउना फंगबा ngamkhre हाइरी द गर्जियन की रिपोर्ट अमगी मतुंग इना मार्स प्लानेटा हौखिबा था खरगी ममांगदगी थिजिन हुमजिनबगी थबक तौरिबा 𝗟𝗫 रोबरना 𝗟Rः𝗷𝗵 हाइना मिंग थोनबा रोक मखल अमा फंखी रोक अदुदा यावरमलिबा कार्बोनिक मोलिकुल अमदी मओंग मतौगी मतंगदा यामना कुपना थिजिलुबा मतमदा प्लानेट असिदा मियोइबा जाति लैरंबा याबगी अचौबा खुदम चांगदम कया फंगबा ngamkhibani हाइरी हौजिक फावबगी ओइना मार्स प्लानेटा मियोइबा लैरमी हाइबगी चपचाना खंगबा ngamdragadsu लाक्लिबा चही खरा असिगी मनुंगदा 𝗟 मार्स प्लानेटा मी थाननबा थौरांग पाइखलिबा असि माई पाकलबदी सोइना खंगबा ngamlagani पनबा याबदी मार्सता मी थाननबा ट्रेनिंग फावबा पीबा हौख्रबनी हाइरी मखा ताबा पाउदा इजराइल न गजादा लंदादुना मियोइ 150 हाटख्रे लाख अमगा लिसिंग मरफु निथोइसु नौना लांजेनख्रे इजराइल अमदी हमास अनिगी मरक्ता सोकनरिबा लान असिगी मनुंग चना हौखिबा पुंग 12 गी मनुंगदा अंगांग 19 यावना पैलेस्टाइनियन 150 रोम हाटख्रे मियोइ कया अमना चावना असोक अफन नंख्रे इजराइल गी लानमिसिंगना अकनबा मोओंगदा लांदाबदा हेंगलकपना मरम ओइरगा हौखिबा नुमित खरानी असिदा गजा अमदी खान यूनिसना सिंगबा मफमसिंगदगी पैलेस्टाइनियन लाख अमगा लिसिंग मरफुगा निथोइरोम नौना लांजेनख्रे हाइरी गजा सेंट्रल अमदी ईस्टर्न खान यूनिटगी मियोइ लाख कया लांजेनरिबा अदु हौखिबा निंगथौकाबा नुमिता इजराइल गी लानमिसिंगना नौना ऑर्डर थोक्तुना मफम अदु थादोकलगा सेनखिनबा हाइबदगी लांजेनखिबनी इजराइल की लानमिसिंगना हौखिबा चयोलदा हमास के टेरोरिस्ट चामरोमसु हाटपा ngamkhre हाटख्रबा टेरोरिस्ट चामरोम अदुगी मनुंगदा हौजिक फावबगी ओइना सुपनतगी टेरोरिस्ट कुनगा तरुक लोंगी असिबा हक्चांग फंगबा ngambata ngairi हमास के मायोक्ता इजराइल चथरिबा लान असिदा हौजिक फावबगी ओइना पैलेस्टाइनियन 1959 सिख्रे अदुगा 19,950 रोमना असोक अपन नंख्रे हाइरी हौजिक सोकनरिबा लान असि तपथरकपगी महोत्ता हेना कनखलकपगा लोइनना इजराइल दा हमास
खक्तदा लंदाबगी महुत्ता हुती लेबानन अमदी इरान दा लैबा टेरोरिस्टसिंगनासु अकनबा मओंगदा लंदारी अदुबु लान असिदा मी सिबगी चांगदी गजाना यामना हेली लान असिगी मनुंग चना UN गी रिपोर्ट अमगी मतुंग इना हौजिक फावबगी ओइना गजागी पुन्ना मियोय मिलियन अनिगा 2.4 रोम मयुम मकई थादोक्तुना लांजेनख्रे स्कूल कॉलेज अमदी यूनिवर्सिटी ममांग सहीगी अक्टोबर की 8 तगी मपुंग फाना लेपख्रबनी हाइरी लोइसिलक्पा पाउदा सांगयेंगदा 𝗟𝗏 एयर डिफेंस सिस्टम ना येकनाबगी पैकेज पुंबा कापथाबा ngamkhre इंडियन एयर फोर्स येकनाबगी फाइटर एयरक्राफ्ट पैकेज अदुगी चादा मरफु कापथादुना अमसुंग अतै फाइटर सिंगबु मखोयगी मिशन सिंग पांगथोकपा ngamhandanaबा नमदुना ममाई लैखिबगा लोइनना हंदक पांगथोखिबा एक्सरसाइज अदुदा सुदर्शन 𝗟𝗏 एयर डिफेंस मिसाइल सिस्टम ना अचौबा माई पाकपा अमा पांगथोखरे एयर फोर्स ना मखोयगी लॉन्ग रेंज एयर डिफेंस मिसाइल सिस्टम की स्क्वाड्रोन सिंगी मनुंगदगी अमा डिप्लॉय तौदुना थिएटर अमगी मनुंगदा इंडियन एयर फोर्स ना एक्सरसाइज अदु पांगथोखिबनी हाइना डिफेंस की लिखुनसिंगना पावगी एजेंसी ANI दा हाइकी इंडियन एयर फोर्स ना एयर डिफेंस मिसाइल सिस्टम अदु फोर्स असिगी मनुंगदा मपुंग फाना हपचिनबा अदु उतननबा एक्सरसाइज अदु पांगथोखिबनी हाइरिबा एक्सरसाइज अदुगी मनुंगदा लॉर्ड कृष्ण की शक्ति लैरबा सुदर्शन चक्र अदुगी ममिंग लौदुना इंडियन एयर फोर्स ना हौजिक सुदर्शन हाइना कौरबा 𝗟𝗏 वेपन सिस्टम अदुगी तौबा ngamba मपांगलसिंग अदु चांग येंगनबा असेंगबा फाइटर एयरक्राफ्ट पाइकी।